mayam ahanmaktada ikokno khurumjari amadi taram noksari PK channel photaminasi kaminasi channel asina lepanaidana sayol khudingi nomajing numit khudingi thamjariba sayol gi rasifol ngasi su puduna laksari ngasi April gi tang kunmari dagina lakadoriba April gi tang kunthra thasi gi aroiba numit fawgi oiba sayol sigi rasifol khudol tamjage ngasi gi sayol gi rasifol sisu mahusagumna mes rasifol dagi mathang manaw naina dumak sathajare haraga aroibida min rasifol lokhat jagadabani amati rasifol khudimakta tangkak ani thokna thamjage ngasi gi tangkakta tang kunmari dagina kuntaruk fawbugi ama thamjarege adugi matungda amu lemhuriba tang kuntere dagina tang kunthra fawbugi thamjaraba matungda tongan ba rasifol singasida leiriba miyoi singi oiba mahaigi kari fol leri amadi haksangi loinana maru oina miyamna khorang ngai nariba pakhang le sabi singi fol kari leri habado khudol tamjage ngasigi sayol gi rasifol si khudol tamjajingi mangoinana nungairaba wafam amatang mamang su thamjakhiba ngasi su amatang thamjage madudi sizinaduna angang yawba ngamdriba habadi luhonglaba matungda chahi kya ma mamitta angang uba phangamdaba kya do angang uba phangankhre amadi channel sinasu tongan ba masa masana thambirakpa thagat wahai kya do soduma khudol tamjakre hariba sing do yenglubadagi channel sida phone tobiraktuna stem cell sinaduna chahi luhonglaba matungda chahi 10 sumna angang yaramdraba kogi selama angang yaroktuna angang dugi photo amadi mahakna thagat wahai kayama thambirakpani huji aina uhanjaribase maha asisu sahi kayama luhonglaba matungda angang yawbu ngamdabagi awaba maisa kayama khangambado ngasidi channel sit thengnajarubadagi stem cell sinaduna phyto life ki stem cell sinaduna ngasidi yamna nungsiraba mamitta masani pa ama uba phangjare sita sunati haribe stem cell sinaduna tongan ba makhal mathengi anaba kaya amasu phanba ngamkibagi miyamda thamjakre hariba ngasi uji uhanjariba pikliba angang asimak star masamak hoji Hyderabad ta leriba makoina photo si thabiraktuna thagat wahi asi thambirakpagi damak miyamda khangjabani miyamna su hena akupa maron khamining belerabadi makhada pijariba contact number sida dum contact to biro amadi sai gi tongan ba anaba leiba amadi angang yaudriba kayam leiba taragadi akupa maron tanabiduna kari toksige habana singmasing adu khanabiyo haiduna miyamda ngansige nungarebo wafamasi sayol gi rasifol gi khudong sab lojare haraga miyamda thamjabani masigi dama waro biroi pare adudi hojik miyamda khudol tamjarage ngasigi sayol gi rasifol khudol tamjage pare adudi ngasigi tamjariba sayol gi rasifol miyamda lantok chanabagi tanjatu lojarage ahanbada mes rasifol lokhusage mes rasifol gi oina tang kunmari dagina kuntaruk fawbagi manungda wakhal sarang nagani mathau ningthina pangthokpa ngamlaroi kanadaba mafamda sel satkani migi upai tawgani aduga lemhoriba tang kuntare dagina kunthra fawbagi manungda karbar tawba kanagani anubu maruk fangani lamda chatli fam hongi wanomba wahi nungsiraga tokani haksangi oinadi sagan nungairoi mahaigi oinadi thoina kaibe leite aduga pakhang le sabisingi oinadi ayambana haina singnagani ani subada lokusage breast rasifol gi oina tang kunmari dagina kuntaruk fawagi manungda laikai gi miyamgi thabak thoramda matam hokigani sel makhong pangani aduga imung manung semjin sajin bang kharangam gani lemori patang kuntere tagina kunthra fawagi manungdana sayen gi karbar da sel mangani fam kagani
थौना लेगनी हक्सांगी ओइनदी कायदे महैगी ओइनदी फजना तौगनी अदुगा पाखंग लेसाबीगी ओइनदी थुंगगनी अहुम सुबदा लौखसगे मिथुन राशिफल की ओइना तांग 23 दगिना 23 फावबगी मनुंगदा लमद चली अनोब मरुप उनै करबार तौब कानाब खर वाटकनी लोइनना वखल ग थबक मानरोय खनबन अमा तौरपन अमा ओइगनी तांग 23 दगिना 30 फावबगी मनुंगदना वनो ममाई फाकनी लमतु येंब चटकनी सानबगी थबकता थवाई यावगनी मरी मता चावगनी हक्सांगी ओइनदी कायदे महैगी ओइनदी फजना चली अदुगा पाखंग लेसाबीगी ओइनदी मुक्नगनी मथंग लकुसगी कर्कट राशिफल की ओइना तांग 23 दगिना 23 फावबगी मनुंगदा लमद चली गाड़ी की थबक सेल फंगी अदुगा गत लेना थबक तौब ngमगनी येकनब यामगनी फम होंगी वनो ममाई फाई अदुगा तांग 23 दगिना 30 फावबगी मनुंगदा सायेन की करबार द सेल मांगी मरी मता चावी मीगी उपाय तौगनी हक्सांगी ओइनदी कायदे महैगी ओइनदी फगली अदुगा पाखंग लेसाबीगी ओइनदी अहल लमन सिंग हाइना सिंगनगनी मथंग लकुसगे सिंह राशिफल की ओइना तांग 23 दगिना 23 फावबगी मनुंगदा लेफम फम होंदो होंजिन तौगनी लमद चटप कायदे पोचै लेबदा सेल हेंजिनगनी तांग 23 दगिना 30 फावबगी मनुंगदा वनोंब चक्री थांगनी करबार सेल मांगनी मीन तौब थबकता इपेन पेंदब मतम ओइगनी अदुगा हक्सांगी ओइनदी खू खर नुंगायरोय महैगी ओइनदी निंग थुंगदे पाखंग लेसाबीगी ओइनदी मुक्नगनी मथंग लघुसगे कन्या राशिफल की ओइना तांग 23 दगिना 23 फावबगी मनुंगदा अनौब मरुप उनगनी इमुंग मनुंग सेमगत सागतली कारबार तौब कानै वनोंब चक्री थांगनी अदुगा तांग 23 दगिना 30 फावबगी मनुंगदा फम होंगी देव करमगी थबक थवाई यावगनी हक्सांगी ओइनदी मिट नुंगायरोय महैगी ओइनदी कया फांगदे अदुगा पाखंग लेसाबीसिंगी ओइनदी हाइना सिंगनगनी थोना कांगमदबा 너在哭哪了一些？सही क्या मुखर है? नहांदी चप्पल ngam da ne? चप्पल nuai dia tu, piti चप्पल nuai ne. Ni gang phong bu chu tu da, ni gang phong bu ne ba shi dou bu xi, ya ni ya hai de ba ya la ge xi. 你们家里说的这啥在噻？呀，我对家把你头发呢不我打你去。嗯。我去兜你说吧。兜你说了吧？嗯。兜你说了，从回来的那的他们的的。对。不想你坑的我。不想你坑的那的。坑的这个。他们的啊，说根本的跑了还不多。那碰坑了，更多了呢吧？那你都上7分咁多，那咁多个谁咁多房咁本咁多都一个。都一个会写住。俺都搞到老人嘅呢。不知个。俺都人嘅7分咁不嘅。不要你7分出我到了没呢？我啱啱去搭車嚟係嘅。係。哎，空氣我到你行行你係吧？啊，你揸緊係嘅。嗯。出門嚟係嘅。出門嚟先。係咪嘛？係咪嘛？公我就去從那公面。你都對晒。啊。还是上去搞多点东西。mayam ba amuk sona taram nokseri kuina stem cell sinaduna tongan ba anaba laying kya dagi phagalakhiba video noma khaki oiba ama tongan na sandoksarage matamaduda kai isa da kari anaba laiba haibina singdu loina yengmina si haba ofam ju thamjaraga mathangi mulokhussage tulla राशिफल की ओइना तांग 23 दगिना 23 फावबगी मनुंगदा कानादब थबक सेल चटकनी अफब मरुप खरा तांगनी
lamda chatpa kaide wanomba sakri thangi mina tawbiba thabakta ningma thungde aduga tang kuntaretagina kunthra fawbagi manungda karbar tawba saukatli lamtu yengba satli imung manung semjen sajali haksangi oinadi kaide mahaigi oinadi ningma thungba khara watli pakhang lesabi singi oinadi thungnagani Brisik rasifol gi oina tang kun mari degina kun taruk fawbagi manungda miga khana chainaba khara leigani section view sel sumangani ningba thungba watli fam hongi lamda satli aduga lemhori batang kun tare tagina kunthra fawbagi manungda panduna leikhibu sel kya phangbu ngamgani nungaiba pauta gani mari mata chawgani karbar saukhatli haksangi oinadi thoina kaide mahaigi oinadi kya phangde aduga pakhang lesabigi oinadi inau nongna khangnaba matam oigani Dhanu rasifol gi oina tang kun mari dagina kun taruk fawbagi manungda anuba marup kya unaba phangani mari mata chawgani imung manung semjen sajali mathawna pukning changi aduga lemhori batang kun tare tagina kunthra fawbagi manungda karbar saukhatli thika toba kanai fam kagani haksangi di kaya thoina kaiba leite mahaigi oinadi fai aduga pakhang lesabigi oinadi nungaiba pau taba matam oigedori makar rasifol gi oina tang kun mari dagina kun taruk fawbagi manungda lamda chatpa kaide nungaiba pau tagani fam hongani aduga tang kun tare dagina kunthra fawbagi manungda laitin gi thabak thorom da pukning sangani mathau fajana tawgani laikai gi thabak ta matam mangani haksangi oinadi pukhara nungairoi aduga mahaigi oinadi thoina kaiba leite pakhang de sabi singi oinadi muknagani kumba rasifol gi oina tang kun mari dagina kun taruk fawbagi manungda anuba maruk unagani lamda chatli mathau khara singani suba nomba yamna kangani fam hongani aduga tang kun tare tagina kunthra fawbagi manungda migi upai tawi wanomba mai pakani haksangi oinadi kaide mahaigi oinadi fajana chatli aduga pakhang lesabigi oinadi haina singnagani asumna thamjari basayol gi rasifol sigi aroibada minna rasifol lokasage minna rasifol gi oina tang kun mari dagina kun taruk fawbagi manungda laitin gi thabak pungni segi thabak tobu kayada mingchat fango haibalai fam kagani subono makanagani aduga lemhori batang kun tare tagina kunthra fawbagi manungda wano mamai fakani lamda chatpa kaide masa masu fangani mari mata chawgani haksangi oinadi famung khara pangani mahaigi oinadi thoina kaide aduga chayol sida pakhang le servicing gi oina minerasi folgi oina ayambana haina singnagani asumna thamjariba chayol gi rasi fol sidi ngasigi oinadi loisin janabgi tanjadu lawjage amadi matang aswaida tension janabgi tanjadu thamjage miyamna loiba fawu tabi ba amadi miyeng tapi ba amadi isa isa gi apamba comment phongdok pirakpagi damak channel asigi maikai digi ngamkhailitena thagasaba phongdok sari haiba wafam de thamjaraga punamakpu amakasu ana kaina nabya thangni jari pinabirasi kanglai pakna yai fare